ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯣꯔꯛꯏꯕ ꯇꯣꯄꯤꯛꯁꯤꯅ ꯏꯟꯗꯤꯌꯟ ꯏꯀꯣꯅꯣꯃꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯕꯣꯗꯤꯌꯥꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤꯗꯃꯛꯇ ꯀ꯭ꯂꯥꯁ 6 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 9ꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 5ꯁꯦ ꯁꯤꯗꯒꯤ ꯍꯧꯖꯒꯗꯧꯔꯤꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯁꯤꯡꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯤꯠꯁꯦ ꯂꯤꯃꯤꯇꯦꯠꯅꯤ ꯁꯥꯇ꯭ꯔ 10 ꯈꯛꯇꯪ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔ 10ꯁꯦ 10ꯃꯛ ꯄꯨꯟꯅ ꯁꯦꯂꯦꯛꯁꯟ ꯐꯪꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯤ 4ꯃꯨꯛꯇꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ 6ꯇꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯁꯤ ꯅꯠꯇꯕꯗ ꯑꯃꯨꯛ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯍꯥꯏꯗꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯁ ꯗꯦꯠꯁꯦ ꯐꯣꯔꯝ ꯁꯕꯃꯤꯁꯟꯒꯤ ꯗꯦꯠ 29 ꯑꯣꯏꯕꯅꯤ ꯑꯗꯨꯅ 29 ꯐꯥꯎꯒꯤ ꯃꯃꯥꯡꯗ 29 ꯐꯥꯎꯁꯤꯗ ꯐꯣꯔꯝ ꯊꯥꯖꯤꯟꯕꯤꯔꯒ ꯑꯦꯄ꯭ꯔꯤꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯕꯣꯗꯤꯌꯥꯒꯤ ꯀ꯭ꯂꯥꯁ 6ꯀꯤ ꯑꯃꯁꯨꯡ 9ꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯁꯦ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯀꯣꯆꯤꯡꯒꯤꯗꯃꯛꯇꯗꯤ ꯖꯅꯋꯥꯔꯤ ꯗꯦꯠ 5ꯇ ꯍꯧꯖꯒꯅꯤ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯂꯒꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯏꯁꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯇꯧꯐꯝ ꯃꯐꯝꯅ ꯂꯨꯋꯥꯡꯁꯝꯕꯝꯒꯤ ꯑꯩꯈꯣꯏꯒꯤ CMꯒꯤ ꯃꯌꯨꯝꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯈꯤꯇꯪ ꯍꯦꯟꯇꯣꯛꯑꯒ ꯂꯩꯕ ꯒꯣꯗꯥꯎꯟ ꯔꯣꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯗꯨꯗ ꯈꯤꯇꯪ ꯆꯪꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯂꯥꯛꯑꯒ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯀꯣ ꯁꯁꯇꯦꯅꯦꯕꯜ ꯍꯥꯏꯕ ꯗꯤꯐꯥꯏꯟ ꯍꯥꯟꯅ ꯇꯧꯁꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯚꯔ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯗꯤ ꯁꯝꯇꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ 100-500ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯔꯤꯁꯣꯔꯁꯁꯦ ꯂꯩꯔꯛꯇꯕꯁꯨ ꯌꯥꯏꯑꯕ ꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟꯁꯦ ꯍꯦꯟꯃꯟꯈꯤꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯦ ꯀꯃꯥꯏꯅ ꯈꯟꯅꯔꯤ게 ꯍꯥꯏꯕ ꯃꯇꯝꯗ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔꯒꯤꯗꯁꯨ ꯈꯟꯕ ꯌꯥꯕ ꯀꯣ ꯃꯣꯏꯒꯤꯁꯨ ꯊꯝꯕꯤꯔꯝꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯃ ꯊꯤꯅꯔꯛꯑꯦꯕ ꯑꯗꯨ ꯊꯤꯔꯛꯄꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨꯅ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯤꯁꯣꯔꯁꯁꯦ ꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯤꯁꯣꯔꯁꯁꯦ ꯁꯤꯃꯛ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯊꯝꯃꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯜ ꯂꯥꯡꯅ ꯊꯝꯕꯁꯦ ꯁꯤꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯔꯤꯁꯣꯔꯁ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯃꯍꯨꯠ ꯁꯨꯝ ꯁꯤꯜꯂꯛꯄꯁꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯄꯦꯇ꯭ꯔꯣꯜꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯅ ꯆꯦꯜꯂꯝꯕ ꯒꯥꯔꯤꯗꯒꯤ ꯍꯧꯖꯤꯛꯅ CNGꯅ ꯆꯦꯟꯈꯠꯂꯛꯄ ꯀꯣ ꯍꯥꯏꯗꯤ ꯃꯍꯨꯠ ꯁꯨꯝ ꯁꯤꯜꯂꯛꯄꯁꯦ ꯑꯗꯒꯤ ꯕꯥꯏꯑꯣꯗꯤꯖꯜꯒ ꯊꯣꯛꯂꯛꯄ ꯁꯨꯝ ꯃꯍꯨꯠ ꯁꯤꯜꯂꯛꯏꯅꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯅꯦꯕ ꯑꯗ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯔꯤꯑꯣ ꯁꯃꯤꯠꯁꯦ 1992ꯗ ꯐꯝꯈꯤꯕ ꯔꯤꯑꯣ ꯁꯃꯤꯠꯁꯤꯗꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯁꯤꯗ ꯄꯨꯂꯞ ꯂꯥꯛꯄ ꯍꯧꯋꯦꯕ ꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅꯒ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅꯒ ꯔꯤꯑꯣ 10 ꯔꯤꯑꯣ 20ꯒ ꯇꯥꯏꯗꯅ ꯔꯤꯑꯣ 23ꯗꯒ ꯇꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯃꯤꯠꯇꯨꯁꯨ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯁꯤꯗꯒꯤ ꯔꯤꯑꯣ ꯁꯃꯤꯠ 1992ꯗ ꯐꯝꯃꯤꯕ ꯔꯤꯑꯣ ꯁꯃꯤꯠꯅ ꯃꯥꯅ ꯄꯨꯈꯠꯂꯛꯏꯕ ꯋꯥꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯏꯀꯣꯅꯣꯃꯤꯛ ꯇ꯭ꯔꯦꯟꯁꯦꯀꯣ ꯍꯥꯏꯗꯤ 1992ꯗ ꯆꯠꯂꯤꯕ ꯏꯀꯣꯅꯣꯃꯤꯛ ꯇ꯭ꯔꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯏꯀꯣꯁꯤꯁꯇꯦꯝꯁꯦ ꯃꯥꯡ ꯇꯥꯍꯜꯂꯦ ꯑꯗꯨꯅ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯣ ꯐ꯭ꯌꯨꯆꯔꯒꯤ ꯁꯤꯖꯤꯟꯅꯅꯕꯁꯦ ꯂꯩꯔꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ 1992ꯒꯤ ꯔꯤꯑꯣ ꯁꯃꯤꯠꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯀꯣꯁꯤꯁꯇꯦꯝꯕꯨ ꯃꯥꯡ ꯇꯥꯍꯜꯂꯤꯕ ꯂꯝꯕꯤꯁꯦ ꯇꯣꯛꯊꯣꯛꯑꯒ ꯏꯀꯣꯁꯤꯁꯇꯦꯝꯕꯨ ꯌꯣꯛꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗꯤ ꯁꯤꯟꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯏꯀꯣꯁꯤꯁꯇꯦꯝ ꯑꯣꯏꯅ ꯌꯣꯛꯈꯠꯄ ꯂꯣꯝꯗ ꯑꯣꯏꯅ ꯑꯗꯨ ꯅꯥꯀꯟꯗ ꯑꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯆꯠꯁꯦꯅ ꯂꯦꯞꯅꯔꯦꯕ ꯍꯥꯏꯔꯤꯕ ꯔꯤꯑꯣ ꯁꯃꯤꯠꯁꯤꯗ ꯀꯣ ꯑꯗꯒꯤ ꯂꯥꯛꯑꯦ ꯔꯤꯑꯣ 10 ꯔꯤꯑꯣ ꯁꯤꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯔꯤꯟ ꯏꯀꯣꯅꯣꯃꯤ ꯄꯨꯔꯛꯁꯤ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯒ꯭ꯔꯤꯟ ꯏꯀꯣꯅꯣꯃꯤ ꯄꯨꯔꯛꯁꯤ ꯑꯗꯒꯤ ꯄꯣꯚꯔꯇꯤ ꯍꯟꯊꯍꯟꯁꯤ ꯃꯔꯨꯑꯣꯏꯅ ꯄꯣꯚꯔꯇꯤꯅꯦꯕ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯩꯈꯣꯏꯒꯤ ꯇꯞꯍꯜꯂꯤꯁꯦ ꯄꯣꯚꯔꯇꯤꯅꯁꯨ ꯑꯃ ꯑꯣꯏꯌꯦꯕ ꯀꯣ ꯑꯗꯨꯅ ꯄꯣꯚꯔꯇꯤꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯗꯥꯝ ꯁ꯭ꯃꯤꯠ ꯍꯣꯏꯁꯤꯅ ꯑꯃꯨꯛ ꯃꯣꯏꯅ ꯀꯦꯄꯤꯇꯦꯂꯤꯁꯀꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯃꯥꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯑꯃꯨꯛ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯏꯀꯣꯅꯣꯃꯤꯛꯁꯇ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖꯀ ꯐꯪꯈꯤꯕ ꯃꯥꯅ ꯏꯔꯝꯕꯁꯤꯅ ꯄꯣꯚꯔꯇꯤꯗ ꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯣꯚꯔꯇꯤꯁꯦ ꯍꯟꯊꯍꯟꯕ ꯀꯣ ꯑꯗꯨꯒ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯄꯨꯔꯛꯁꯦ ꯍꯥꯏꯌꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯂꯩꯍꯧꯕ ꯌꯥꯒꯗꯕ ꯄꯣꯠ ꯂꯝꯕꯤ ꯑꯃ ꯁꯤꯜꯂꯁꯦꯅ ꯍꯥꯏꯅꯔꯦꯕ ꯑꯥꯏꯗꯤꯌꯥꯅꯤꯀꯣ ꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯥꯁꯇ ꯃꯣꯏꯅ ꯀꯩꯗꯧꯔꯦ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯁꯦꯝꯃꯁꯦ ꯍꯥꯏꯔꯦꯕ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯁꯦꯝꯃꯁꯦꯅ ꯍꯥꯏꯅꯔꯛꯑꯦꯕ ꯀꯣ ꯑꯗꯨ ꯍꯥꯏꯅꯔꯛꯄꯗꯒꯤꯗꯤ ꯑꯗꯨ ꯍꯥꯏꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯈꯩꯁꯦ ꯗꯦꯕꯂꯞ ꯍꯥꯏꯕ ꯑꯃꯒ ꯗꯦꯕꯂꯞꯄꯤꯡ ꯍꯥꯏꯕ ꯑꯃꯒ ꯑꯟꯗꯔ ꯗꯦꯕꯂꯞ ꯍꯥꯏꯕ ꯑꯃꯒꯁꯨ ꯂꯩꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ
aduna develop amasung developing ani marakta khana ba hore ba ta ba develop haibadana sokot pa loi gra ba haibane ba ta ba hade paisa pai ba loi gra ba har su yare ne ko sokot pa loi gra ba haibani developing na sokhol la I ba haibane ba ani je muk khana re ba khana haiba ma khana haiba gi athadi develop country du na ngasai gi ma na pamba poto amaduna da uram da bi haibadi akoi factory handara ji hen harak posu ya amaduna ko do developing the dik dawre ma economy de sokol na honari bani na factory ju am maroi ba thodam lauri bani na ma de adu pa mo idune ko adu maina da wasida develop amasung developing ani ge marakta ko debate toksana ba hore ba nang di yaningi ai ji yaningi nang ji yaningi adu na hata debate myam pukhale argument myam pukhale argument myam du gi marakta khwai da gi yan nungai ba hai ta ga di ko develop country na hai je liberalization toksan je hai bane economy je world gi economy je liberalization toksan je hai bane liberalization ge hai ba gi atha je kaino liberal college na ti ko sida khona palai jina di ko hai ba di asai gi india da ne ko khoi gi government na economy je market gi flow je enda hai ba di country ama go bu oigera border ama da bu oigera trade tong na ba matam da ko trade tong na ba matam da country na the government na athing ba pida free trade o hen je hai ba ne enda ko samaina sijina develop country na harak pa ne ba adu ga di sida ma mo hang be ai ko karigumba india gi market india se emerging economy ne hai dai ko hai ba di india se da di khoi gi khoi am nahaw ekhlai ni hai ba aduna japan amasung china ko adagi maru aso ba moi khoi gi develop country myam jina india gi market je hata yam phangala je marang kaila phangala je honona phangala je phangju phangi dena mori gi apple adum phangi ko sa manai adum painai myam adum khangna de ken copy myam thoi ko adumai tawdana mohut rosine gudune adu taraga di india je chum man khasum tarak tune ba natra enda ko si follow tawi ko sine ba aduna ngasai country ama gi backbone je economy na ju oe ko adagi di mo ngasai gi developing country na maharai je kama adu di yaro hai bane ba adu di yaro ama to budi yaro adu di yaro noina apama to bosum yaro in hai rak bane developing nation na mo pa mi sina mo kha ga ta nation gi interest ko habadi nation gi needs to habadi ai gi nation ha tare ko suppose ai sina kan nation na rule to ga di ai gi nation na pa mi je karino ko ai gi nation na darkar oi je karino darkar du gi matungina ko importance pc hai bane ngata mai je ai pisa pai du na zo ai to pangai de le sanga dra ba ta roi bi de ta ngata bra adu da gi ne ko adu gi adang sa gi khoi gi hoji manipur da khoi gi india da am to inflation thoi je maman tang ba khopa tawre imiam se sidagi ayam bane ba marona black money se ko haibadi aingonda lupa lakh ama income lakh ta lagadi ai lupa lakh amduna manage tawng yana ai pot sana lejara kane ken tai ko adubu hena black money wana hena aingonda crore ma lakh salipa phat launa tha ma tha dinge adu ta lagadi aina panglai de lai khalak kane ken ta bra dakar oi khandi dene panglai de lai khalak puduna economy nam so hel le ko duna ni black money thingna ba koi gi prime minister na ga demonetization ta ki bodo paisa ga sing ga aduna zo amane ba fare sina moi gre aduna nation hai je nation gi needs to ma gi darkar gi matungi na tokse hai bane ba aduga business man gi interest sing da zo tatsi hai bane business na zo yamna sawa khoi gi factor amu so ori da ko economy ama da aduna nation gi darkar amu so business gi interest se sida yeng ga tatsi na hai bane ba adubu develop country na di yade mo khoi gi di yaro yen ha bane si debate ni ko se adagi develop country na mo hire ba mo sa khot lo re ko technology ga kom te kham theno wang ba ne ba hoji khoi gi india da aircraft carrier am ta amatang lai ko usa da di aircraft carrier da ma da lai ko khoi ocean je da usa gi aircraft carrier je loi mak lai ko adu maina aduna moina hai je ko environment gi problem je technology na tackle to we ani haibane ko environment ki problem je technology sinaraga kanba ngamgani haibane yai sizu khana yai ko adubu khangde jimal lai aduga amuna mahari je masai ki developing na mahai je khamra ko structure oina change tawje haibane enda haidi plub change tawban nataba akhoi ki lesson chali bes structure je sida da change nung kha tawraga miyokhat se haibane
ꯅꯕ꯭ꯔꯥ ꯑꯗꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯕ ꯃꯥꯜꯂꯤ ꯄꯣꯏꯟꯁꯤꯡꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯁꯤꯒꯤ ꯍꯤꯗꯦꯠ ꯗꯤꯕꯦꯠꯁꯤ ꯃꯇꯨꯡꯗꯀꯣ ꯃꯈꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯅꯔꯦꯕ ꯃꯣꯏꯅ ꯍꯪꯉꯦꯕ ꯅꯣꯏꯒꯤ ꯂꯤꯕꯔꯦꯂꯥꯏꯖꯦꯁꯟ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯁꯨ ꯍꯥꯏꯀꯣ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯁꯤꯅ ꯄꯣꯚꯔꯇꯤꯁꯦ ꯍꯟꯊꯍꯟꯕ ꯉꯝꯃꯗ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯁꯜꯂꯦꯕ ꯃꯣꯏ ꯕꯛ ꯂꯥꯎꯅ ꯀꯔꯝꯕꯗ ꯔꯤꯑꯣ 10 ꯁꯝꯃꯤꯠꯁꯤꯗ ꯀꯣ ꯄꯣꯚꯔꯇꯤꯁꯤꯅꯤꯀꯣ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯣꯏꯅ ꯅꯩꯅꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨ ꯍꯪꯖꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯄꯣꯠ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯔꯩ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯒ꯭ꯔꯤꯟ ꯑꯦꯖꯦꯟꯗꯥ ꯍꯥꯏꯕ ꯑꯃꯒ ꯕ꯭ꯔꯥꯎꯟ ꯑꯦꯖꯦꯟꯗꯥ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯒ꯭ꯔꯤꯟ ꯑꯦꯖꯦꯟꯗꯥ ꯍꯥꯏꯕ ꯑꯃꯒ ꯕ꯭ꯔꯥꯎꯟ ꯑꯦꯖꯦꯟꯗꯥ ꯍꯥꯏꯕ ꯑꯃꯒ ꯒ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯑꯁꯪꯕꯅꯤ ꯕ꯭ꯔꯥꯎꯟ ꯀꯣ ꯌꯣꯡ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯤꯟ ꯑꯦꯖꯦꯟꯗꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯇꯩ ꯈꯤꯇ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯈꯪꯕ꯭ꯔꯥ ꯐ꯭ꯌꯨꯆꯔꯒꯤꯁꯨ ꯈꯟꯁꯦ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯊꯣꯛꯏꯁꯦ ꯐ꯭ꯌꯨꯆꯔꯒꯤꯁꯨ ꯈꯟꯁꯤ ꯑꯗꯨꯅ ꯌꯥꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯔꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉ ꯃꯍꯨꯠ ꯁꯤꯟꯖꯜꯂ ꯆꯠꯁꯦꯅ ꯍꯥꯏꯕꯅꯦꯕ ꯀꯣ ꯒ꯭ꯔꯤꯟ ꯑꯦꯖꯦꯟꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯕ꯭ꯔꯥꯎꯟꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅꯀꯣ ꯑꯔꯕꯥꯟ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯅꯩꯈꯠꯍꯟꯁꯦ ꯁꯤꯅꯦꯕ ꯑꯗꯨꯀꯣ ꯑꯔꯕꯥꯟ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯁꯦꯝꯁꯤ ꯌꯥꯝ ꯅꯩꯈꯠꯍꯟꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯦꯡꯁꯤꯅꯦ ꯀꯟꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯎ ꯋꯥꯁꯦ ꯂꯣꯏ ꯌꯥꯟꯊꯠꯂꯒ ꯑꯔꯕꯥꯟꯅꯦꯁꯟ ꯁꯤꯇꯤ ꯁꯦꯝꯂꯤꯉꯩ ꯐꯖꯅ ꯁꯦꯝꯒꯠꯂꯁꯤꯅ ꯑꯔꯣꯏꯕꯗꯦꯗ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯃꯗꯨ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯅ ꯑꯃꯨꯛ ꯕ꯭ꯔꯥꯎꯟꯒꯤꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯒ꯭ꯔꯤꯟ ꯑꯦꯖꯦꯟꯗꯥꯗ ꯑꯃꯨꯛ ꯍꯥꯏꯁꯦ ꯏꯟꯇꯔꯖꯦꯅꯦꯔꯦꯁꯅꯦꯜ ꯏꯀ꯭ꯋꯤꯇꯤꯅ ꯑꯃ ꯍꯥꯏꯌꯦꯕ ꯏꯟꯇꯔꯖꯦꯅꯦꯔꯦꯁꯅꯦꯜ ꯏꯀ꯭ꯋꯤꯇꯤ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝꯗꯁꯨ ꯍꯪꯈ꯭ꯔꯕꯅꯤ ꯀꯣ ꯏꯟꯇꯔꯖꯦꯅꯦꯔꯦꯁꯅꯦꯜ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯇꯔ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯔꯤꯁꯣꯔꯁꯁꯦ ꯁꯤꯅ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗ ꯑꯦꯛꯁꯦꯁ ꯇꯧꯒꯗꯧꯔꯤꯕ ꯔꯤꯁꯣꯔꯁꯇꯣ ꯑꯗꯨꯒ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯐꯣꯂꯣ ꯇꯧꯋꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯏꯀꯣꯁꯤꯁꯇꯦꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗꯨꯒ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯦꯕ ꯀꯩꯝ ꯇꯥꯏꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯥꯎꯟꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯏꯟꯇ꯭ꯔꯥ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯏꯟꯇꯔꯅꯤ ꯑꯃꯅ ꯏꯟꯇ꯭ꯔꯥꯅꯤꯀꯣ ꯏꯟꯇ꯭ꯔꯥꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯤꯅꯁꯤ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯍꯧꯁꯦ ꯍꯥꯏꯕ ꯃꯑꯣꯡꯗꯣ ꯍꯧꯖꯤꯛ ꯃꯤ ꯈꯔ ꯂꯩꯗꯅꯀꯣ ꯁꯤꯗ ꯂꯣꯏꯔꯦ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯖꯥꯠꯇꯨꯅꯦꯕ ꯃꯣꯏ ꯁꯤꯖꯤꯟꯅꯔꯝꯃꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯁꯤꯗ ꯅꯨꯡꯉꯥꯏꯍꯧꯁꯤ ꯂꯣꯏꯅꯃꯛ ꯈꯣꯠꯇꯣꯛꯁꯦ ꯍꯥꯏꯕꯒꯨꯝꯕꯅꯦ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯊꯣꯛꯁꯦ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯃꯣꯏꯅ ꯁꯤ ꯋꯥꯈꯟꯗ ꯂꯥꯛꯏꯁꯤꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯇꯧꯕ ꯌꯥꯕ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯥꯈ꯭ꯔꯕ ꯇꯥꯔꯝꯃꯅꯤ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯅꯥꯜड ꯇ꯭ꯔꯝ ꯀꯣ ꯌꯨ ꯑꯦꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄ꯭ꯔꯁꯤꯗꯦꯟ ꯇꯥꯝ ꯂꯣꯏꯗꯣꯔꯦ ꯗꯦꯠ 16ꯗꯔ ꯀꯩꯅꯣꯝꯃ ꯂꯣꯏꯗꯣꯏꯅꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯅ ꯍꯥꯏꯔꯤꯕ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯇꯒꯤ ꯃꯥꯗꯤ ꯇꯣꯛꯑꯅꯦꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯕꯔꯥꯛ ꯑꯣꯕꯥꯃꯥꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃꯁꯨ ꯌꯥꯎꯏ ꯍꯧꯖꯤꯛ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗꯀꯣ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗ COP 21 ꯁꯤꯗ ꯑꯩꯈꯣꯏꯅ COP ꯑꯅ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕꯀꯣ COP 21ꯁꯦ ꯀꯟꯚꯦꯟꯁꯟ ꯑꯣꯐ ꯄꯥꯔꯇꯤꯁ ꯍꯥꯏꯕꯅꯦꯕꯁꯦꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯔꯤꯑꯣ ꯁꯃꯤꯠ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯣ ꯅꯦꯁꯟꯁꯤꯡꯗꯣ ꯑꯗꯨꯒ ꯄꯨꯁꯤꯜꯂꯛꯄꯗꯨꯅꯦꯕ ꯀꯟꯚꯦꯟꯁꯟ ꯑꯣꯐ ꯄꯥꯔꯇꯤꯁ ꯍꯥꯏꯕꯅꯦꯕ ꯁꯤꯗꯒꯤ ꯃꯥꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗ ꯃꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯕꯥꯏꯟꯗꯤꯡ ꯃꯦꯖꯔꯁꯈꯔ ꯀꯣ ꯂꯧꯈꯠꯂꯦꯕ ꯍꯥꯏꯕꯗꯤ ꯋꯥꯔꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯄꯦꯔꯠꯇꯨꯗꯒꯤ 2 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯃꯊꯛꯇ ꯊꯝꯁꯦ ꯍꯥꯏꯌꯦꯕ ꯑꯗꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯃꯇꯝ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯥꯜꯂꯦ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 1750 to 1780ꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯔꯛꯁꯦ ꯁꯤꯗ ꯑꯗꯨꯕꯨ ꯈꯜꯂ ꯌꯦꯡꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯕꯨ ꯇꯦꯝꯄꯔꯦꯆꯔꯁꯦ ꯐꯖꯅ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯂꯩꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯆꯥꯎꯔꯥꯛꯄ ꯂꯧꯁꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯅꯩꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤꯗꯔ ꯀꯩꯅꯣꯝꯃ 5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯂ ꯀꯩꯅꯣꯝꯃ ꯑꯣꯏꯍꯟꯈꯤꯒꯨꯝ ꯇꯧꯕꯅꯤ ꯑꯩ ꯈꯟꯕꯗꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯇꯦꯝꯄꯔꯦꯆꯔꯗꯣ ꯑꯗꯒꯤꯅꯦ ꯍꯦꯟꯒꯠꯂꯕꯗꯅꯦꯀꯣ 1.5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯒꯤꯗꯤ ꯍꯦꯟꯒꯠꯍꯜꯂꯣꯏꯁꯦꯅ ꯍꯥꯏꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗ ꯁꯤꯗꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯁꯤꯗ ꯑꯦꯝ ꯇꯧꯔꯛꯏꯁꯦ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯗꯅꯤꯀꯣ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁꯁꯦ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁꯅ ꯄꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯃꯁꯨ ꯂꯩꯀꯣ ꯀꯤꯌꯣꯇꯣ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃꯁꯨ ꯂꯩꯀꯣ ꯀꯤꯌꯣꯇꯣ ꯄ꯭ꯔꯣꯇꯣꯀꯣꯜꯅ
ꯑꯗꯨꯒꯤ ꯀꯤꯌꯣꯇꯣꯗꯣ ꯑꯗꯨꯗꯨꯒ ꯁꯤꯒꯁꯦ ꯑꯗꯨꯝ ꯍꯥꯏꯔꯞ ꯃꯥꯟꯅꯩ ꯌꯥꯝꯅ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯈꯦꯠꯅꯕ ꯈꯤꯇꯪꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯗꯦꯕꯂꯞ ꯑꯃꯁꯨꯡ ꯗꯦꯕꯂꯞꯄꯤꯡ ꯍꯥꯏꯕꯁꯦ ꯁꯤ ꯉꯁꯥꯏꯒꯤ ꯀꯤꯌꯣꯇꯣꯗꯅ ꯑꯃꯨꯛ ꯑꯦꯅꯦꯛꯁꯔ 1 ꯑꯦꯅꯦꯛꯁꯔ 2 ꯀꯥꯏꯅ ꯊꯣꯛꯑꯒ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯐꯨꯗ ꯄ꯭ꯔꯗ꯭ꯌꯨꯁꯁꯦ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯀꯣ ꯐꯨꯗ ꯄ꯭ꯔꯗ꯭ꯌꯨꯁꯇꯤ ꯍꯟꯊꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯆꯦꯟꯖ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤ ꯍꯥꯏꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯃꯥꯒꯤ ꯃꯦꯟ ꯑꯦꯖꯦꯟꯗꯥꯁꯦꯀꯣ ꯁꯤꯗ ꯋꯥꯔꯜꯗ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ G20 ꯍꯥꯏꯕ ꯑꯃꯒ ꯇꯥꯔꯝꯃꯅꯤꯀꯣ G20 ꯍꯥꯏꯕ ꯑꯃꯒ B20 ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯊꯣꯛꯂꯛꯑꯦꯕ ꯀꯣ B20 ꯍꯥꯏꯕꯁꯦ vulnerable group ꯍꯥꯏꯕꯅꯤꯀꯣ ꯁꯤꯅ ꯍꯥꯏꯔꯒꯗꯤ ꯈꯪꯕ꯭ꯔꯥ vulnerable group ꯁꯤꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯁꯨ ꯔꯦꯖꯤꯂꯦꯟꯁ ꯑꯃ ꯃꯣꯏꯅ ꯀꯩꯅꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗ ꯌꯥꯅꯩꯌꯦꯕ ꯀꯣ ꯏꯟꯁꯨ ꯔꯦꯒꯨꯂꯦꯟꯁ ꯍꯥꯏꯇꯥꯔꯒꯗꯤ vulnerable people ꯂꯩꯔꯤꯕ ꯃꯌꯥꯝꯁꯦꯀꯣ 400 million vulnerable people ꯂꯩꯔꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯁꯦꯝꯖꯦꯅ ꯌꯥꯅꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ vulnerable ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯌꯦꯡꯁꯤꯀꯣ ꯀꯅꯥꯗꯅꯣ ꯃꯥꯅ vulnerable ꯑꯣꯏꯔꯤꯁꯦ vulnerable ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯜꯗꯤꯞꯁꯀꯨꯝꯕꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯑꯥꯏꯂꯦꯟꯗꯅꯀꯣ ꯑꯥꯏꯂꯦꯟꯅꯤꯅ ꯃꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯄꯁꯤꯅ ꯃꯈꯣꯏꯒꯤ ꯂꯦꯟꯃꯥꯁꯁꯦ ꯁꯨꯝ ꯄꯤꯛꯁꯟꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ vulnerable ꯑꯣꯏꯕ ꯑꯗꯒꯤ ꯗꯥꯏꯕꯔꯁꯤꯇꯤ ꯌꯥꯝꯃꯟꯈꯤꯗꯅ ꯌꯥꯝꯍꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ vulnerable ꯆꯤꯡꯉꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ vulnerable ꯖꯒꯥꯁꯤꯡꯗꯨꯗꯅ ꯏꯟꯁꯨꯔꯦꯟꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯜꯗꯤꯞꯁ ꯍꯥꯏꯔꯣꯅꯦ ꯃꯜꯗꯤꯞꯁꯇꯗꯤ ꯑꯥꯏꯂꯦꯟꯅꯤ ꯑꯥꯏꯂꯦꯟꯗꯨꯗ ꯉꯁꯤ ꯂꯩꯔꯝꯕ ꯌꯨꯝꯁꯦ ꯉꯁꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯁꯥꯔꯝꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯁꯤꯅ ꯁꯤ ꯂꯦꯚꯦꯜꯁꯦ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯝꯖꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯦꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯇꯦꯀꯜ ꯇꯧꯁꯤꯅ ꯍꯥꯏꯔꯒ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯒꯣꯜ 2030 ꯍꯥꯏꯅ ꯃꯈꯣꯏꯅ 30 ꯑꯃ ꯄ꯭ꯂꯥꯟ ꯇꯧꯋꯦꯕ ꯁꯤꯒꯤ ꯃꯔꯨꯝꯗꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯦꯖꯦꯟꯗꯥꯁꯦ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯅꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯐꯪꯅꯕ ꯍꯣꯠꯅꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯤꯒꯤ ꯏꯟꯗꯤꯌꯥꯗꯁꯨ ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯥꯝꯅ ꯂꯧꯈꯠꯂꯦꯀꯣ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯒꯣꯜꯁꯤꯗ ꯌꯥꯝ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯊꯝꯕꯤꯔꯝꯃꯣ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯣꯄꯤꯛꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯈꯤꯕ ꯀꯣ 1991ꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯅꯩꯅꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯁꯦ ꯁꯤꯁꯦ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯁꯤꯗ ꯄ꯭ꯂꯦꯂꯤꯁ ꯁꯦꯝꯃꯒ ꯊꯝꯒꯦꯕꯀꯣ ꯏꯟꯗꯤꯌꯟ ꯏꯀꯣꯅꯣꯃꯤꯅ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯊꯥꯎ ꯇꯥꯡꯈꯠꯂꯤꯁꯦ ꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯁꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯁꯦ ꯊꯥꯎꯁꯦ ꯀꯥꯞꯄ ꯆꯪꯕꯅꯤꯗ ꯑꯩꯁꯦ ꯊꯥꯎꯁꯦ ꯄꯥꯛ ꯍꯟꯒꯟꯗꯦ ꯀꯣ ꯃꯤꯅ ꯍꯥꯟꯅ ꯊꯧꯕꯗꯨꯗꯤ ꯅꯠꯇꯦ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯊꯝꯈꯤꯕꯒꯤ ꯑꯩꯅ ꯄꯥꯛ ꯍꯥꯟꯗꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯅ ꯄꯝꯗ ꯀꯥꯞꯄ ꯆꯠꯂꯦꯕ ꯊꯥꯎꯁꯦ 87 89 ꯂꯣ ꯉꯁꯥꯏ ꯄꯤꯍꯧꯕꯗꯨꯕꯨ 87 ꯄꯣꯏꯟ ꯁꯝꯊꯤꯡꯅ ꯄꯤ ꯂꯩꯔꯝꯃꯦꯕ ꯑꯁ ꯑꯩ ꯉꯛꯄꯅꯦ ꯀꯔꯤꯅꯣ ꯊꯥꯎ ꯃꯃꯜꯁꯤꯗꯤꯅ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯣꯏ ꯈꯕꯔ ꯄꯦꯄꯔꯗꯕꯨꯗꯤ ꯄꯥꯏꯀꯣ ꯄꯦꯄꯔꯗ ꯄꯥꯏ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯅ ꯄꯦꯄꯔꯗ ꯑꯗꯨꯒꯨꯝꯕꯒꯤ ꯀꯌꯥ ꯄꯥꯁꯟꯗꯦꯕꯀꯣ ꯑꯗ ꯑꯩꯅ ꯈꯪꯕ ꯐꯥꯎꯗ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯣ ꯊꯥꯏꯅ ꯃꯃꯥꯡ 2013-14 ꯁ꯭ꯋꯥꯏꯗ ꯒꯣꯔꯃꯦꯟ ꯑꯃꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯀꯣ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ $100 ꯄꯔ ꯕꯦꯔꯦꯜ ꯄꯤꯌꯦꯕ ꯀꯣ ꯁꯤ ꯄꯤꯕ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥꯗ ꯊꯥꯎ ꯃꯃꯜꯁꯦ 63 ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯂꯁ ꯃꯥꯏꯅꯁꯇ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯦꯚꯔꯦꯖꯇꯅꯤꯀꯣ ꯍꯧꯖꯤꯛ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯊꯥꯎꯁꯦ 48 ꯁꯨꯃꯥꯏꯅ ꯄꯤꯌꯦꯕ ꯄꯔ ꯕꯦꯔꯦꯜꯗ ꯍꯧꯖꯤꯛ ꯀꯌꯥ ꯌꯧꯔꯝꯃꯦ 87 ꯌꯧ ꯂꯩꯔꯝꯃꯦꯕ ꯀꯩꯅꯣ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯊꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯁ꯭ꯇꯦꯠ ꯑꯅꯤ ꯍꯥꯏꯔꯒꯗꯤ ꯃꯨꯝꯕꯥꯏ ꯑꯃꯁꯨꯡ ꯗꯦꯜꯂꯤꯅꯦꯕ ꯀꯣ ꯃꯨꯝꯕꯥꯏ ꯑꯃꯁꯨꯡ ꯗꯦꯜꯂꯤꯒꯤꯗꯤ ꯃꯈꯣꯏꯗꯤ ꯊꯕꯛꯀꯤ ꯇꯥꯡꯍꯟꯕꯅꯦꯕ ꯇꯥꯡꯁꯅꯣꯕ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯗ ꯊꯥꯎ ꯍꯥꯟꯅꯒꯁꯨ ꯑꯣꯞꯁꯅꯦꯜ ꯑꯃ ꯂꯩꯔꯤꯕ CNGꯅ ꯊꯧꯕ ꯒꯥꯔꯤꯅꯦꯕ ꯃꯣꯏꯅ ꯆꯦꯜꯂꯤꯁꯦ ꯀꯣ CNG ꯂꯩꯖꯕꯒꯤ ꯃꯣꯏ ꯊꯥꯎꯗꯣ ꯃꯃꯜ ꯇꯥꯡꯈꯠꯆꯕꯅꯦꯕ ꯉꯛꯏꯗꯤ ꯗꯦꯜꯂꯤꯗꯒꯤ ꯃꯅꯤꯄꯨꯔꯅ ꯊꯥꯎ ꯃꯃꯜ ꯇꯥꯡꯕ ꯍꯦꯜꯂ ꯑꯃꯨꯛ ꯂꯩꯔꯝꯃꯦꯕ ꯀꯣ ꯑꯗ ꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯊꯥꯎꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ GST ꯍꯥꯏꯕꯁꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯇꯪ
ꯃꯈꯥꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ GST ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯀꯅꯤ GSTꯒꯤꯁꯨ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯕ ꯋꯥꯍꯪꯅ ꯊꯥꯎꯁꯦ GSTꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯝꯇꯪ ꯈꯨꯝꯕꯤꯔꯝꯃꯣ ꯌꯥꯎꯗ꯭ꯔꯒꯅ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ ꯊꯥꯎꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯏ ꯍꯥꯏꯕꯗꯨꯃꯁꯨ ꯈꯨꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯕꯣꯗꯤꯌꯥꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯄꯨꯡ 8ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄꯥꯏꯈꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯠꯁꯦ ꯂꯤꯃꯤꯇꯦꯗꯅꯤ ꯃꯤ 10 ꯍꯦꯟꯅ